anti-drone capability deploy Toubiyu haina Sapamcha Kangleipal na Fongdokre. Mitop Kuki militant singna Yelhoumi oiriba Meitei singda landarakpagi thabak asi kham thengba war crime gi thakta lakle. Ngarang Imphal West district ki Koutruk ki micham mieyamda drone sijinnaduna hingcha yaitamba Myanmaris Kuki singna Meitei hatpa haurakle. Numit asimaktada Lamlai Kendra gi manung channa leiriba Yaingangpokpi Santi-khongbal amadi Thamnapokpi na chingba mafamda ahing nongyaida akanba mongda bom yauna kaptharaktuna landarakle. Fibam asida Manipur lengakna miyamgi punsi amadi lanthum kannabagi-damak tangai fadana anti-drone capability deploy tawba changle haina political activist Sapamcha Kangleipal na Fongdorakpaga loinana tanfam asida Manipur lengakna thodok adubu condemn tawi haibana miyamgi apenba oiroi haina Fongdorakli. Wafam asi Ngasi nongadada leiba mahakki mayumda pangthokhiba paugi mifam amada mahakna fongdokhibani. Sapamcha Kangleipal na makhatana haikhibada athuba matamda Lamlai Kendra gi Kukina khudum chanduna leiriba khulsinga naknana tariba khulsing maru oina Sanasabi Thamnapokpi Yaingangpokpi Santi-khongbal Sabungkhok amadi Sabungkhok khunong maikaida anti-drone capability deploy Toubiyu. Manipur gi leiriba security personnel yauna red zone area da leiriba volunteers singda anti-drone capability gi knowledge amadi training pinaba akhanaba thosil ama sinbiyu. Middle East da leiriba conflict ki ihou-phamsi Israel ni. Asigumna Manipur da Myanmar dagi changlakpa Kuki singna Manipur da Israel ga chap manaba formula da Kuki land ama semnaba chatharakliba thawong ni. Malemgi Imperialists lebak singna Myanmar gi ihou asida thadarakliba high-tech weapons sing Manipur lansilaktuna ngasidi Meitei hatpa haurakle. Fibam asi lengakna taraina loba chumloi Ngasi Meeyamna lengakta pendriba asi red zone oina leiriba Assembly Kendra tara asigi MLA singna makhoi gi lofam thokpa thodang adu mapung fana lawraktabadagini. Red zone da leiriba MLA sing asinabu thamoi sengna kathokpaga loinana Meeyamga sagonaduna hotna biramlagadi ngasigi paliba lengak asi Meeyamna karishu naramloi. Masagi Kendra da Meeyamna chaningai leitadana kokta khut hapnaraba matam asida hanna yengladaba MLA yaudaba nate. Maipuna fam thokliba MLA singna maipuna biraktabana lengak asida Meeyamna asauba faurakpani. Houjik Meeyamna lengak asidagi thajaba mangle adubu lan gi thakti khwaidagi tamthiba war crime gi thak amada lakli. Maramaduna Manipur lengak ki leiriba asset pumba sijinnaduna Yelhoumi Meitei kannanaba red zone oiriba Thamnapokpi Yaingangpokpi Santi-khongbal Sabungkhok amadi Sabungkhok khunong maikaida anti-drone capability athuba matamda deploy Toubiyu amadi miyamgi punsi kanbiyu hainasu fongdorakli. 2023 gi May thadagi hurukhiba Mitop Kuki jingna Yelhoumi Meitei da landarakibagi magi lan gi thaksi ngarang haiba numitsidagidi Koutrukta chathariba landa dugi moong dugi yenga kandadi anobu thamda lakre sige anobu thaksidi leibaksi goina yamna serious oigadaba yamna concern oiba adugumba issue manena lobuye maramdi drone sizinara kanda bomb civilian population the bomb thadara kanda mi hatpa micham hatpa isdi yamna heinous oiba war crime amne haitare aduna sige thaksidai Manipur lengakna chumna condemn to bukak na tabida masigi preventive measure mayam ama loba adugi tangai fadawdo lae haitare condemn to we habana masi miyamna penthokpa su ngamaroi maramdi houjik leiriba pofum sidai dadi kanagumba amata safe oiraktre haitare aduna Manipur gi lengangna athuba matamda akoigi anti drone capabilities hai akoigi chingkhong chingya mayam sidai da deploy to wam changeeba maduna tataragadi red zone da leiriba miyam jing se akoi hingbang amaroi leibang amaroi masina asuki matik akoigi leiriba Yelhoumi gi frup ki magi demography sidai da chauna apanba moirani maramuduna Lamlai Kendra gi manung da leiriba Sanasabi Yaingangpokpi Thamnapokpi Santi-khongbal Sabungkhok Somkhok khunongna chingbasigi area sidai da anti-drone capabilities deploy to virakanda miyamgi punsi kan biyo haibasi ai Manipur lengakta thamjaningba wafam amani.